Kurumsari, SKTV News pu yengbiriba pumdamakpu luchingbina taram nokchari ahanbada maruiba pau. Separate administration ni demand hena considerable cookie zo singi MLA tara fam thadokadabani haina Cookie Human Rights Council KSRC na khangankrei. Faying Pazarda Lona Yadabamati Haksang Sokningai Oibamongda Kuchau Taraga Yungang Sunglamba Mui Taret Potlam Kayang Konan Police na Fagat Pungam Krei. How's Pau Sanong Pijari? Cookie Sing na Taliba Separate Administration Gidimana Si Hena Mapangal Lainaba Cookie Zogi MLA Tarana. Manipur Legislative Assembly ki member Oivide ki tok na nava Cookie Human Rights Council KSRC na khangan kre hari. Hiram masigi matang da Cookie Human Rights Council na ngasi thadura ki bachero lamada. Kumzali singani kulumdoi ki megi tang ahum da ki thora ki irang asida Cookie Zogi MLA Singh, Letpau Haukip, Nepcha Kipgen, Kimniao Haukip, Hangsing, Pungzagin Balti, Lalian Mang Kauti, Jinlun Than Manlun, Paulenlan Haukip, Ngursanglun Saniti, Lejamang Haukip Amadi Haukilet Kipgena Makoi Yoba Firep Chapsan Logotabani Haina Kanghali Manipur Legislative Assembly the Cookie Jogi MLA Tarana sit Kansilaga Leva Haibasi Cookie Jogi Miam the Namtak Tobuga Pankakne Hause Kogi Miam na Pambadi Mihut Oina Kalaba Luching Basinga Sina Separate Administration Gitabak Thoram Singkumang Chaushina Bahona Vadune Hausi Cookie Miam na Pambadi Wangang Bimahut Tabak Oina Pangtopani Irangasina Piba Chaiteng Ngasi Maksufangle Irangasi Tokraba Matung the Maite Masung Cookie Fruki Muising Tonga na Lainare Asing Mamatang Asida Miam Gimhut Oiva Singna Political Goibawarip Amaloduna Miam Ganing Bapam Basing Tabak Don Tokna Bahona Gadabani Maramaduna Cookie Jogi MLA Tarana Manipur Legislative Assembly the member Oiva Toktuna Aikogi Lingzel Manabadu Utpagaloina Furup Asiki Hak Fang Bahona Gadabani Cookie Jogi legislator Singna Miamgi Apambada Miding Tamlaga Tabak Togadabani legislator Singna Cookie Jogi Miamgi Kari Tabak Torakpake Haibadu Kupna Senagani Haibu Wafam Sing KSRC na Kanghali Haina KSRC ki Chirola Sina Makatari. Faying Bazarda Lona Yadabamadi Haksang Sokningai Oibamongda Yungang Sunglamba Mui Taret Police na Fagat Pungam Krei MC Dawel Amasung Iconic level sticker yang na Yungang Sung Madasiana Tay Polam Kayama so Fagat Pungam Krei Hari Hiramasi Matang the police ki pau manahai Hauki Batang Kunda Manipur Police ki personal singna Faying Bazarda Yungang Sunglamba Mafamamatagi Tongan Bapolam Kaya Yaw na Mui Taret Fagat Pungam Lay Farba Mui Singadudi Jiribam District ki Kadam Taladagi Chingakam Bihari Assam Dibugardagi Madhab Lahon, Chandan Lahon, Budesor Niyok, Assam ki Demaji dagi Bimal Niyok, Hemanta Niyok, Amasung Tilak Niyoni Hari. Makoi Sing Asidagi MC Dawal, Haina Thaba sticker, iconic Amasung MC Dawal, Haina Thaba cartoon box ki Badal Sing, Yungang Manba, Potlam Yawba liter Chanigi steel drum khara. Bottling Taubagi Machin Namasung Atay Kulai, pressure gas Yungang ki Madam Chenba Mahi Thanna Yawba plastic drum. Ahangma barrel amasung level yaudaba ahangma bottle sing Yungang sung badasianaba chemical sing amasi amadi sungdoklaba Yungang sing putok pushin tawbada sijinaba mini truck amaka fagat pangamki haina police ki pau asina makhatari Iramdam Kanbalub IKAL na konba mafam singdagi artist amatana sangai festival the cultural program na chingbada saruk yabe yaroi wafam asigi wangmada sangai festival yawramba thoklabadi miyam gi oiba thabak amatada yawhaloi haina IKAL gi advisor ningthau khongjam sanatoma mitei na phongdorakle Lamboy khula leiba IKAL gi office ta pangthokpa paugi mifam amada wafam asi phongdokladuna sanatoma na makhatana hai khundrakpa me asigi manung chana chanung chingmangda leramba Cookie Sing mayumda hanjin khraba matung makoi bu Cookie khulai paiba singna ngak shenba tawbada lengak asina kari so haide khundrakpa me asigi manung chana leiba ikau dolai thabi amadi sadu yang khuman na chingba mitei singna khundawa khunja singna si fawbu relief camp singda waba kaya khanghalaga thamle chingdana lo ama
aduga tamdana lo ama chatnabagi fibamda thamlaga Manipur Sangai Festival pangtokpa haibasi michang mikhai naibagi thawongni maram aduna kokomi amadi IDP singna Sangai Festival gi mayokta changsilakpa khongjang khudingmak IKAL na su sawhatkani festival asi loidri fawba IKAL na konma mafamda makhal amatagi harau kumai pangtokpa su yaroi haina sanatombana makha takhi Manipur government na tauge yauna tauriba laibak praja mayamna asumba lan lotion driba aduga IDP mayam ama mayum da hanjan driba asigumba matam sida harau kumai pangthoktana tauge yawba mata dongna tauriba se masigi mayokta akoi against akoi condemn tawi masi tobiganu masi topiu haibo wafam jiba thamjari masigumba yaningdeba khongchat pangthokpagi thobak thoram sida akoi civil society organization akoi koko minachingba IDP singna chatharakpa thabak thoram mayam da yaningdeba thobak thoram mayam sida akoi ikal gil lejariba voluntary singna akan mamong la support tawgani loina na asigumba sangai gi festival asida art and culture gi akoi gi artist singna asigumba sangai festival asida saru yabiganu karigumba masida akoina haijariba wafam sida thawoi sitadana karigumba yawba tawramba taragade madu akogi masa na madugi daita pujagadamni madugi makha tarakpa sangai festival loirba matungda makoina makogi thabak thoram kayada akoina madu thingjangani haiba wafam sisu thamjari President's Rule Gilengak na Sangai Festival lisingani kun mga pangthokliba siyaningde festival asida saruk yaroi haina naharol yaifa thorang club Chanura Singh yaifa thodang lup amadi khongman okram chuthek mera paibina khongjang changsin khrei khongman okram chuthek taleiba naharol yaifa thorang club ki sanglen mamangda maika edong gi miam no wakat khongjang changsinuna festival pangthokpagi mayokta kholau kaya sulauki state asigi irang asi hena mapum fana loishina ba hotnabagi mahuta lupa crore kayagi senfam changna Sangai Festival pangthokliba si maram chade lanjinari ba sing kayam kuina relief camp singda wana lelhalgadori bano haina su phongdorakle Imphal cycle lambi asi ngasidagi hawna numit 15 gi manungda lengak ki mari leinaba singna sembidaba tarabadi makhal makha kya gi khongjang changsilagani haina Imphal cycle road joint development committee ISRJDC ki convener tonjam somorjana phongdurakle hiramasi matang nga si Pangai Yangdong Youth Development Association PYYDA gi office ta pangthokpa pawgi mifam amada wafam asi phongdokladuna somorjana makhata na hai matam kya ki mamangdagi lambi paring asi sembinana walengak ta kayarak hana hairaga lake masigi matang da Manipur gi governor da memorandum thaduna khangan khrabasu thabak ta onthorak taba maramna aroi boina ultimatum amasu tharagani hariba lambi paring asi da hing nungthil khaidana mal puba gari chatpa amadi security force ki gari kaya amasung masing thingamdana chatlibani Mayroi singna chathok chashin tawbada lambi gi fibam asi ka hena fataba maramna khudong chadaba kaya su mayok taribani lambi asida thokliba uful singna nagyata laiba yumthong kaya ama su chaithing piri loina lambi paring asida masing thingam draba accident kaya su thokpa laikhrabani masida snatana hospital pukhalakpa na wasing lambi paring asi ki mafom kaya da punsi loikhrabani Maramadudagi ngasidagi numit 15 gi manungda lenga ki mari leinaba miyoi sing laktuna lambi asi semjin ba hogadabani karigmo wafum asida thagoidrabadi makhal makha kya gi khongjang changsilagani masida thorakpa fafata pumnamak lengakna pugadabani haida magna makhata na phongduki Kurai amadi akun mokhongi lonaba hantaki ising isaugi Imphal tureni kaideba river sigi aduda leramba akugi bridge ising isaugi matamdu sendagi dana pang sananaba hujik nung chenaba khara haijalaga yamna khuba mawongda hujiksu thambiriba adu ising isaugdudi kuigre loigiba tasengna Imphal cycle route da leiriba government gi loising sing haitare leiriba mayamse akogi dolai thabi dam bridge da leiriba adigi deploy toriba security personnel sing asigi satok sasingi ka henba Haibra untra nimpu yamana ahing nungtin khaktana pung kumri chupna adugumba lambi overloading oiba akoi vehicle jingduna maseng naidan chatpadagi lambi si automatic film sokibine habasi parjam yamna khangbire Imphal cycle road joint development committee ki maigidagi akoi thajariba numit ngasidagi na numit 15 ni sigi manungda government gi matam gi thomising amadi makoi gi officer sing laga sembini haina ta tawbse tawbidabi numit 15 ni sigi manungda Suksoi soidana Imphal cycle road ki film si yam phajaba mongda black topping to birga sembiu aduga karigumba sembida thoragadi maduda praja miyamga apunba committee ga akoni ihoma lakpadu da apapadak daida kudumaksi okigi lengak na pubi tare masi mai clear ka tobjage
Manipur ahan boina Manipur lengaki town planning ki meeting makhada Institute of Town Planners India ITPI ki North Zonal Conference ngasi Chingmairong da leba classic grande da pangthokhrei. Strengthening regulatory compliance and sustainable urban development, prioritizing motorized transport NMT, walking and cycling amadi urban resilience to climate extremes, mitigation and adaptation strategies haiba hiram singh na pangthokpa thoramaduda mahot ki principal secretary RK Dinesh na hai Manipur se apik pa state am hoiraba suwa thok lanthok marang kai bu state masune thengnarakpa experience ki matungina thabak mumbai khalakpa matamda tungkoina chatpangamdaba kaya su thokli karigma state asida mai pak na paikhat kiba development project ama atokpa state sing na su paikhat pada line thokane Manipur si tongan ba development ki project sing paikhat pada khwaidigi mafum chaba state ama soidi masida natana northeast region na toina pangthok temperature inversion haiba thong asida mafum asigi hawa nungsit sing mochin hananaba machak moiri leptana hengalakpa mi singna maram oiduna urban development ki thabak sing asi loishin ba night wari amagum leiri masigi mathakta urban sanitation urban transportation amadi urban infrastructure sing so kaiba ki api river sing asi ngasigi conference asida kupna khanaduna afaba chawkhat pa purakna ba paikhat pe aba thabak sing paikhatna ba wafum sing khanagani haiki. Development has always been a very critical issue. Today we clean the area in the morning, in the evening it gets dirtied again. It's a never-ending story. That process repeats every day. Similar in the case of urban sanitation, sewerage. On top of this urban sprawl becomes worse and worse. The increasing population, the migration from the rural areas, and this annual increase of population leads to increasing burden on our infrastructure. And no matter how hard we try, we are always far behind in managing this, whether it is urban sanitation, urban sewerage, urban transport, all these issues. And so we are doubly glad that the best brains, the best people, in fact the Navaratna of our country are assembled here. It's a big opportunity for us in Manipur and the people in the northeast that we have all of you here to do some brainstorming. Paugi maraktana tin break ama nominasi Zina Emporium na landam masigi ningol singidamakta akhan na pujarakli Rani Fulwak Lottery Lakli ba December ki tang 15 da Imphal East District ke New Second Traffic Point da sukshoidana pangthok jaragani lupa sahum khaktamo piba ticket amatang kapiraga landam masigi ningol singbu sogatpoina idamdam masigi iyongi pibu balem da masak taklasi pizariba GP number asida sel thibiraga madugi screenshot adu number asimakta da WhatsApp ki khutanga thabiraktuna adongi ticket book tawbiba yagani hena akupa morol gidamak mobile number 9233987901 natragana Zina Emporium gi social media gi handle singda contact tobiyo break ki matungda mayamu taram nokchari makadaba pau pizari Association of Indian University AIU na chahi chama surakpa kamari leina ngasi akhanaba lecture program ama Dana Manjuri University DMU na sinduna GPU Men College ki Central Hall da pangtokrei Tharamadu da DMU ki Vice Chancellor Professor W Chan Babu Singh GPU Men College ki Principal Professor L Rajan Singh Manipur University of Culture ki Vice Chancellor Professor Paunam Gunindro Singh amadi AIU New Delhi ki Joint Secretary Dr. Alok Kumar Mishra na maroiba mithunglan Singh oina sarugyaki Tharamadu ka mari leina DMU ki Vice Chancellor Professor W Chan Babu na phongdokhibada lisingani ni fugatareta India si chawkhalaba leipak ama oina na bigi pandam thamliba siga mari leina na thoram asi pangthokpani Viksit Bharat lisingani ni futaret fangnana ba hotnavada higher education sector na lawriba thodanggi matangda sukupna khana nainavani India ki state singda leiba university sing AIU ki associate member oirivani amadi atopa leipakta leiba university singna su AIU ki member oinana ba su hotnari haiki Education system to the Karamaina, India see 2047 the world leader at the developed nation, no Nabagi, Karam field, the Karam area, the role, Laurokadorige, at the education system to the Karamina will transform Torokadorige, the Karamina Tawansige, at the Bharatiya Gyan Parampara or Indian knowledge system, Habiti Manipur, the Su Ladiba, traditional
knowledge mayam khak lairiba sigi traditional knowledge mayam si akhoi academic curriculum sida yahol lakana policy making sida masi mayam si involve to lakana aduga mari lena skill je akhoi na preserve to na protect to na adagi sharpen to na akhoi gi lairiba youth mayam si karmaina lahen si ge maduna maram oidana akhoi si gi akhoi gi decision making da akhoi gi suppose entrepreneurial activities da aduda loina akhoi economic development da madugi mayam dona maram oira karamain to na ahong ba pa ma porok si ga haibisi loina discussions da yauri mo si Moirang Kanglairon gi horak from Moiri Vibido, Moirang Tangjing, Laikondungda, Kamana Kau Fabgi Mita Mama, Moirang Esi Emele Tongam Santinanga si Maikum Hangdo Cray. Mita Madu Salam Ibo Choba Singama Sung Konjeng Bamberengi Mumanunga, Ibudo, Moirang Tangjing, Laikol Nunda Katbani, Mita Masi KSM Fine Arts and Sabani, Maikum Hangdo Puki Taramadu Salam Ibo Choba Sing, Khadrakpa, Tabak the Gipotarba Principal A. Sarat Chandra, Ingu Fam Naiba, Chairaploishangi, Firen Bam Kaba, Moirang Tangjing, Yangorel, Maruki President Nodia, Ngangui Jamadi, Saite Academy Award, Salam Tomba Susaryaki. Tharmadu Mari Lena MLT Santina Kambana Kau Fabgi Mitam Katliva Salam Ibo Chobamaso, K. Viren Gimung Manung Butagat Pafundo K. Asingum Blaba Puari Gatana Tanabayatraba, Moirang Kanglairon Gisayon, Langon Tareta Kambato Vienigi, Nungsiba Wari Kya, Nasi Kambana Kau Fabgi Bitamasi Ubadegi, Henaning Sing and Moiragani, Moirang Kanglairon Gi Henamapum Faba Puari Kya Su, Mirol Asina Kangmangam Lagani Haiki. Manipur की प्रजा लंगे समम नगले रमा खम्बना करबाई दो दे कोपा तो काउ फागी बगी है तो बदगी असे मो सकम नु सुमाइल तो गोरे है तो बदुला मणिपुर प्रजा लंगे समम नगले तो नसी सुंगवा मुकी सिदा अदो बितम सिदा नसी दी मणिपुर प्रजा सोइद की मसक ताप को ननी है की ताजो को आई मणिपुर प्रजा म्याम खगम जरी Security Force nangarang tongan mamafam nagi lona thingkrava lalaholo pripak amasung RPF PL gi gadar mari fare miyoy amasu khulai ga kona na fagat pangamle hari police ki tongan ma pau sing na hai Imphal police station na konba kai sampa thoda babuk lekai digi lona thingkrava lalaholo RPF PL gi kadar ahum fa bangamle faraba miyoy sing adudi yangang popi awang lekai digi maibam bisam atopaming Toitoiba Chahi Kuntaro, Tamna Popi Maka Lekai digi Soyam Bungo Chahi Nifu amasung Pukau Naharup Maka Lekai digi Nong Tungbam Sana Jauba Chahi Nifune, Makoi digi life round Taruk Yawa Point Kuntrani Togi Pistolama, mobile phone ama, 4-wheeler gari ama amasung RPF PL gi Finance Department Kamari Lenaba Che Chang Sing Fagat Pangam K. Farba Makoi Ahumak Biam digi Senkai Tumkai Tawda Chenavani Hari. Amaromda Thasi gi Haukiba Tangkunda, Security Force na Pripaki Kadar ama Luang Sangbam gi Mafamadagi Fagat Pangam Kray, Farba Mio the Dimoirang Kuno Maka Lekai digi, Masaki Chahi Kuntra Taruklom Surava, Laishram Kiran Atopaming, Kiran Kumar Atopaming Roman Atopaming, Angambakawe, Farba Mio Esi Tampaki Tongan Bam Mafam the Senkai Tumkai Tawda Chenava Misakni Hari, Atopatodok Amadana Tobal Dam Police Station Konba, Itham Awang Lekai digi, Tingom Sanamacha Chahi Nifugamari Shuraba, Mio Emma Masagim digi Fare Hari. Mangondagi 12 round Yawa magazine amaga konana SLR ama amasung radio gi wireless set ani fangmangam ki haina paw asina makhatari. Lamlaki uchek sing fanana balang thakpa singi mayokta Thobal Forest Range amasung Kakching Forest Range ki apunba timna Thobal District ki Lilong nganglo lokol da akhanaba drive chathabada lamlaki uchek fanana bathakla malang marifurom fagat pangam khrei Thobal Forest Division gi DFO Dr. Laisang Them Jesali gi meeting makhada Thobal Forest Range amasung Kakching Forest Range ki Range Officer Dinesh Chandra Salam amasung Sundar Huidrong gi lamjing makhada ngasi angan bayukta Thobal District ki manung chanali long da leiba nganglo lokol gi mafam sing drive chathakibani maduda lamlaki uchek fanana bathakla malang marifurom fagat pangam kibani drive aduda range ani asigi makhada leiriba vid office sing gi staff sing saruk yaki Hauze amu state asida ngasigi oikiba ingasagi pau pizari ICA Regional Center Lamphel Party ki bangbar report ki matung ina ngasi state asida khwaidi ki sabigi chang Celsius degree kun magamanga dasmik mari oiki adu khwaidi ki ingbagi chang na Celsius degree 35 ni nungsita yawbe sing manil gi chang na yukta chada mari futra ni thoi adu nungthil na chada nifumapan oiki
ꯑꯔꯣꯏꯕꯗ ꯃꯔꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ Separate administration की डिमांड हेना कंसिडरब कुकी जो सिंह एमएलए तरा फम थादोकदबनी हाइना कुकी ह्यूमन राइट्स काउंसिल KSRC ना खंगनख्रे अमसुंग फयिंग बाजार लोन यादव अमदि हक्सांग सोकनिंगाई ओइबा मोंगदा खुचाउ थारगा युंगांग सुंगलंबा मियोई तरेट पोलम कयागा कोनना पुलिस ना फागत ngomkhre matang asida bulletin solution jari Manipur miyangi punsida khwaidagi hena maroiba state asigi lepaka sigi madi malamgi pawsing hidam SKTV news bu meeting ta dun leibiu khurum jari